ꯂꯥꯛꯑꯣ ꯉꯁꯤꯒꯤ ꯖꯔꯅꯤ ꯍꯧꯗꯣꯔꯦ ꯃꯌꯥꯝ. ꯉꯁꯤ ꯇꯦꯡꯅꯧꯄꯜ ꯂꯥꯏꯟ ꯆꯠꯀꯗꯕꯅꯦ ꯑꯗꯣ ꯃꯣꯔꯦ ꯌꯧꯕ ꯌꯥꯏ ꯌꯧꯗꯕ ꯌꯥꯏ ꯇꯝꯕ ꯉꯝꯗꯦ. ꯔꯦꯗꯤ ꯂꯩꯔꯕꯅꯦ. ꯁꯤ ꯉꯥꯡꯉꯤꯁꯦ ꯊꯣꯟꯖꯤꯜꯂꯝꯒꯦ ꯇꯧꯕ. ꯍꯩ ꯁꯤ ꯊꯣꯛꯂꯣ. ꯔꯨꯕꯤ ꯁꯤ ꯂꯥꯛ. ꯑꯩꯈꯣꯏꯁꯦ ꯇꯦꯡꯅꯧꯄꯜꯗꯕꯨꯗꯤ ꯆꯠꯂꯅꯤ. ꯑꯗꯒꯤ ꯏꯃꯥꯟꯅꯕ ꯀꯩꯅꯣ ꯊꯥꯡꯃꯩꯕꯟ ꯃꯅꯨꯡꯗ ꯏꯃꯥꯟꯅꯕ ꯅꯨꯡꯁꯤꯅꯕ ꯂꯩ. ꯃꯣꯏꯗ ꯉꯥꯏꯔꯒ ꯂꯩꯔꯦ. ꯑꯗꯨ ꯆꯠꯂꯨꯔꯁꯦ. ꯊꯥꯡꯃꯩꯕꯟꯗ ꯆꯪꯉꯨꯔꯁꯤ ꯏꯃꯥꯟꯅꯕ ꯍꯣꯏꯗ. ꯐꯖꯔꯦ ꯊꯥꯡꯃꯩꯕꯟ ꯃꯅꯨꯡ ꯂꯝꯕꯤꯁꯤꯗꯤ ꯕꯦꯔꯥ ꯀꯥꯔꯦꯍꯦ. ꯌꯧꯁꯤꯜꯂꯛꯑꯦ. ꯂꯦꯞꯊꯔ ꯉꯥꯏ ꯂꯩꯔꯝꯃꯤꯁꯤꯗꯤ. ꯊꯧꯕ ꯍꯧꯗꯣꯔꯦ. ꯗꯦꯝ ꯀꯣꯂꯦꯖꯁꯦ ꯀꯩꯅꯣꯒꯤ ꯃꯅꯥꯛꯇ ꯊꯥꯎꯒ꯭ꯔꯥꯎꯟꯗꯒꯤ ꯍꯧꯖꯤꯛ ꯊꯧꯕ ꯍꯧꯔꯛꯑꯦ. ꯑꯩꯈꯣꯏꯁꯦ ꯆꯠꯂꯁꯤ ꯁꯨꯝ ꯇꯞꯅ ꯁꯨꯝ ꯃꯌꯥꯝ ꯇꯞꯅ ꯁꯨꯝ ꯌꯦꯡꯉꯁꯦ. ꯔꯣ ꯚꯤꯗꯤꯑꯣꯒꯤ ꯇꯥꯏꯞꯇ ꯊꯧꯔꯛꯑꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯄꯨꯂꯞ. ꯑꯩ ꯃꯥꯡꯗ ꯔꯣꯅꯥꯜꯒꯤ ꯃꯥꯡꯗ ꯑꯩꯈꯣꯏ ꯃꯤꯜꯇꯟ ꯂꯩꯔꯦ. ꯑꯩꯈꯣꯏ ꯒꯥꯔꯤ 4 ꯈꯛꯇꯪ ꯆꯠꯄꯅꯦ. ꯒꯥꯔꯤ ꯑꯃꯅ ꯃꯅꯤꯡꯗ ꯂꯩꯔꯝꯒꯅꯤ. ꯏꯌꯥꯝꯕꯅ ꯔꯣꯕꯤꯟꯁꯟꯒ ꯃꯣꯏꯕꯥꯅꯤ ꯇꯣꯡꯃꯤꯟꯅꯔꯒ ꯂꯥꯛꯄꯅꯦ. ꯂꯤꯂꯣꯡ ꯊꯣꯡ ꯑꯁꯤꯗꯤ ꯄꯨꯔꯥ ꯐꯣꯔꯦꯟ ꯊꯣꯡ ꯑꯣꯜꯂꯝꯃꯦ. ꯇꯧꯔꯦ. ꯂꯩꯔꯦ.
ꯔꯥꯏꯗꯤꯡ ꯒꯤꯌꯔꯁ ꯄꯥꯝꯕ ꯂꯩꯔꯗꯤ ꯔꯥꯏꯗꯤꯡ ꯒꯤꯌꯔꯁ ꯑꯩꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯀꯪꯂꯩ ꯔꯥꯏꯗꯤꯡ ꯒꯤꯌꯔꯁ ꯑꯅ ꯑꯃ ꯂꯩꯕꯅꯦ ꯅꯠꯇ꯭ꯔꯒ ꯑꯄꯨꯛꯇꯛꯁꯤꯂꯣꯝꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ BBG ꯀꯝꯄꯅꯤꯒꯤ ꯀꯣ ꯕꯥꯏꯛꯀꯤꯡ ꯕ꯭ꯔꯗꯔꯁ ꯍꯥꯏꯕ ꯀꯝꯄꯅꯤꯁꯦ ꯁꯤꯒꯤ ꯑꯩꯉꯣꯟꯗ ꯂꯩꯌꯦꯕꯀꯣ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯒꯁꯨ ꯕꯥꯏꯛꯀꯤꯡ ꯕ꯭ꯔꯗꯔꯁ ꯀꯝꯄꯅꯤꯒꯤ ꯆꯦꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯕꯣꯗꯤꯒꯤ ꯕꯥꯏꯛ ꯑꯦꯁꯦꯁꯔꯤꯁꯀꯨꯝꯕ ꯄꯥꯝꯃꯁꯨ ꯑꯩꯒ ꯍꯥꯏꯗꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯆꯦꯟꯐꯝꯗꯣ ꯑꯗꯨꯝ ꯇꯥꯟꯅꯁꯦ ꯌꯥꯅꯤ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯄꯥꯝꯕ ꯂꯩꯔꯒꯗꯤ ꯃꯌꯥꯝ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛꯇꯣ ꯍꯥꯞꯆꯔꯝꯃꯒꯦ ꯀꯪꯂꯩ ꯔꯥꯏꯗꯤꯡ ꯒꯤꯌꯔꯁꯀꯤꯗꯣ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯅꯨꯡꯁꯤꯠꯀꯁꯤꯗꯤ ꯕꯦꯔꯥ ꯀꯥꯔꯦ ꯏꯪꯒ ꯏꯪꯉꯦ ꯑꯗꯣ ꯑꯁ ꯕꯦꯔꯥꯗꯤ ꯀꯥꯔꯦ ꯂꯩꯆꯤꯟꯒꯁꯦ ꯊꯥꯕꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗꯤ ꯌꯥꯝ ꯀꯟꯅꯗꯤ ꯎꯗ꯭ꯔꯕ ꯃꯥꯜꯂꯦ ꯂꯩꯆꯤꯟꯁꯨ ꯊꯥꯏꯌꯦ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯊꯥꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯉꯁꯤꯗꯤ ꯍꯥꯟꯅꯒꯤ ꯇꯥꯏꯞꯇ ꯇꯦꯛꯅꯧꯄꯜ ꯂꯝꯕꯤꯁꯦ ꯍꯥꯟꯅꯒꯤ ꯇꯥꯏꯞꯇꯗꯤ ꯊꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯐꯗꯤ ꯐꯔꯦ ꯑꯗꯨ ꯀꯣꯅꯔꯤꯡ ꯁꯨꯝ ꯃꯆꯥ ꯃꯆꯥ ꯈꯔ ꯁꯨꯝ ꯆꯠꯂꯤꯕꯅꯤꯅ ꯇꯧꯒꯦ ꯈꯔꯗꯤ ꯌꯥꯝꯅ ꯇꯧꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯁꯋꯥꯛꯄ ꯈꯒꯗꯤ ꯑꯃꯨꯛ ꯃꯔꯛ ꯃꯔꯛꯇꯒꯀꯣ ꯇꯧꯔꯛꯀꯦ ꯑꯗꯣ ꯎꯗꯤ ꯎꯔꯔꯣꯏꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯒꯥꯔꯤꯗꯨ ꯎꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯣ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯂꯩꯔꯒꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯑꯣ ꯂꯥꯏꯛ ꯇꯧꯕꯤꯔꯛꯑꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯗꯨꯝ ꯔꯥꯏꯗꯤꯡ ꯒꯤꯌꯔꯁꯀꯤ ꯑꯞꯗꯦꯠ ꯇꯧꯔꯛꯀꯦ ꯂꯥꯛꯄꯒ ꯃꯌꯥꯝ ꯔꯥꯏꯗꯤꯡ ꯒꯤꯌꯔꯁꯀꯤꯕꯨ ꯑꯣꯏꯔꯣ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯣ ꯃꯌꯥꯝ
ꯇꯦꯡꯅꯧꯄꯜ ꯆꯦꯛ ꯄꯣꯁ ꯂꯥꯟꯊꯣꯔꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯒꯦꯕꯤ ꯌꯧꯗꯣꯔꯦ ꯍꯧꯖꯤꯛ ꯈꯤꯇꯪ ꯈꯛ ꯉꯥꯏꯔꯦ ꯌꯧꯁꯟꯗꯣꯔꯦ ꯌꯧꯔꯦ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯧꯁꯤꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ